ꯂꯧꯎ ꯁꯤꯡꯎꯕꯗ ꯑꯈꯟꯅꯕ ꯃꯤꯠꯌꯦꯡ ꯆꯪꯕꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯃꯤꯠꯂꯣꯟꯗ ꯐꯒꯠꯍꯟꯕꯗ ꯆꯥꯎꯅ ꯃꯇꯦꯡ ꯑꯣꯏꯔꯒꯅꯤ ꯍꯥꯏꯅ ꯗꯦꯄꯨꯇꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯋꯥꯏ ꯖꯣꯏꯀꯨꯃꯥꯔꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ Imphal Municipal Council ka akoibada sasan semna yolibasingna IMC dagi license lawraga yonanaba Mahut Minister Thanawjam Shyamkumarna phongdokre. Manipur da lairiba school amasung college singda iyongi pothona saba uniform sizinhanaba khanaragani haina Minister Bisojina phongdokre. Tengnopalda laiba taranthui suba sam rifles and nupa ama lupa koti aniga lising yakin mapanrong gi senphom oigadaba walis yos tablet ka kon na fare amasung kangnoni wangwada amodakai manage tawraba hospital amasung center singi mathakta sab excel lagani haina Manipur Pollution Control Board na hairi. Mayam Kurumzari Adomni Miribasi Impact News ni ay takilamam siyam kanan hauze pungza si pawbagi maraba pawsing yam de pizari. State asi sakot na bahot na bada agriculture masung primary sector sing is chawra thaudang lai tourism health sector amadi tongan sector khakta natana agriculture sector da akhana miyeng sangmana state asi gi economy fagana mada chawna mateng orekani haina deputy chief minister Joykumar phongdokre. Wafam masingasi advancement of seed tasting for any its reason high bihiram masida pangthokiba nomagi oiba akhanaba nation training program amada mahakna phongdokibani tharomasigi athoba mithunglen oigiba yimnam Joykumar hai Sri Joykumar hai leba asig atoba state singa yengnarubada awanopo state singi oina irrigation system gi chaung awat palaidi agriculture gi lamda ina kulaba leba asigi state sing maruoina Punjab UP amadi Haryana gi laumi singna sijinaba maru marang adamak awanopo state singi leba lehauga sanagani haiba leite Northeast state singi ainga samadi leba lehauga sanagadaba maru marang sing semgatuna pothok marang kaina puthopa ngamna da hotna batangai fade ahal laman singna satharama maru lokpagi mong sing nathai dana scientific system khaktana afaba maru marang sing puthokna ba hotna bada chauna mai pa pangam loi tradition amasung scientific animak thong manana satmindaraba matamda da agriculture sector chawkhat pangam gani haina makna phongdoki tharamasi Department of Agriculture Cooperation Farmers Welfare, Ministry of Agriculture and Farmers Welfare, amasung Manipur Small Farmers Agri-Business Consortium, Department of Agriculture Manipur gi miyang makhada, ICAR Research Complex for NEH Region, Manipur Center amasung National Seed Research and Training Center, UP na puna khusam naduna lamphil pata laiba ICAR Complex ta pangthokibani. Ngasigi training program aduda lebak asige tongan state singi scientists, academicians, sit analyze amadi state officials singba participant homkuromna saruyaki. In the northeastern region, there will be certain types of vegetations which will be more successful than outside. There will be vegetation or seeds or cereals which may not be very successful in being cultivated in the northeastern region. This aspect also may kindly be taken into consideration. I think one will have to necessarily take into consideration the atmospheric contents difference from area to area. The entire northeast region can perhaps be taken as a combined zone because the atmosphere, the environment, more or less, and even the soil will be quite common, whereas at other places it will be different. Imphal Municipal Corporation IMC akoibada sasan semdani yoliba singna atuma matamda IMC dagi license logodabani haina Mahut Minister Thanawjam Shyamkumarna phongdokre. Kariguma license paiduna IMC gi niyom gi makhada leiramdrabadi Mahutna akan excel lorgani haina su section wa thamlakle.
ngasi Minister Siam Kumar gi quarter da pawmis ngunabada Siam Kumar hai Kanglup kayana punna khundaminaba mafamasi da Kanglup amagi thamoi sokningai oiba mongda yoloidabani Hindu lining satpasingna semdoklaba sangi sadong sing ubada nungaitaba soidana phawgani Muslim lining satpasingna ok asim ubada nungaitaba phawgani amaramda sahi yamlaba imai bil singi marakta sasan yonba asisu makhoida hainahandaba nasingba kaya piri haiki maramaduna niyom amagi makhada sasan asemba yonaba license lobi hainasu apil tawki सायुम ना थिंग दिले दी अफम सामा जगह जगह दा कोई ना कोई यू ना बा कोई होने भी अंतर कर दी कोई इम्फाल म्युनिसिपल कॉर्पोरेशन ना सुंबा कोई महुदी पामे ना सी अथिंग में थम कने करिंबा कोई लाइसेंस पायम दबा अदगी याम ना कोई की वेटरनरी पामे की सर्टिफिकेट पायम दबा अदुंबा सायुम फम कोई की मफम मयाम सिंगे बुस्टर सिंगे कोई ना मधु चेक तब होने कोई मांग जो हाइजर करे तो ना कोई मरुम मरी दे कोई जाति धर्म क्या पुनः हिंगनबी स्टेट मनीना सिदा से हाइजब अमा मुस्लिम सिंगना ओक्सा उबे यादबा हिंदू सिंगना सनका की उबे यादबा सुम मयाम सि लेरपदगी कोई मफम जाना मदि लाइसेंस मदि वेटरनरी की कोई सा सिंग साबे फिट होबगी सर्टिफिकेट लाइसेंस जाउदगदी कोई यम अथु मतमदा कोई ओनेबन सीएम फॉरेन सर्विस हला कांदा डिसीजन मलौर कांदा सिगी अकन एक्शन मलौर Imphal Municipality Corporation gi gari nipan auction tawba gi wafam asida housing corporation asigi mayo gi thau puriba amade mahaka saminaba cooperator singna hiram amatada mari lenade housing corporation pairiba BJP gi cooperator sing asina opposition da leiringai no confidence motion thangat lingai manungda pangthok lamani haina IMC works ki chairperson oinam Romeo na phongdokre corporation asigi loisang da pangthopa pawmisungunabada Romeo na Gari nipan gi auction gi notice asi sayesagi mekoni thoida thoklaga megi tang kuma panda matamadu gi mayo sunil latianda pangtholamani cooperation asigi anoba government asidi sayesagi jun gi tang ma panda was laukibani auction tawba loraba matong numit tarani gi manungda gari sing niyong gi matung ina deliver tawdaba yadabana anoba mayo asigi matamda tawruba khaktani karigumba hiram amatada anoba mayo amasung mahakat saminariba cooperative sing yauruba laiti haina mahakna phongdoki Panbayai Taramatu Suba Manipur Assembly Mifamda Appropriation Bill Kanabada Congress MLA Joy Kisanna IMC Gari Nipan Niyom Yuamada Auction Taukre Haina SARS Taukibani Masigi Pakmoina Mahut Minister Siam Kumar Inquiry Committee Siamduna Maraleba Punamak Matik Saba Action Lahut Kani Haina Lauto Kibasu Lairabani अखोइना गाड़ी ऑक्शन तौबा हाइबसे ममांगी हाउस दा कांग्रेस ना कोऑपरेशन पाइरिंगै कांग्रेस की मेयर लेरिंगै कोऑपरेटर खुदिंगमंगना लोइना यानरगा ऑक्शन तौबासे यानग्रबनी रेट चाउना लेपा पिकना लेपा अमदी थुना तौसनबा हाइबसे मखोइना मखोइगी पालिंगै मतमनिना मखोइगी मेयर अमदी मखोइगी काउंसिल कोलिक सिंगना लेपम बंगाक्तनी अखोइना मसिदा बीजेपी की हौजि पालिबा बीजेपी की कोऑपरेशन असिना BJP की मेयर ना अमदी BJP की डिप्यूटी मेयर ना अमदी अखोई की BJP कोलिक सिंगना मसिगी ऑक्शन तौबसिगा करिगुंबा हियरमम तद मरी लेनते Manipur da lairiba school amasung college singda iyong gi pothona saba uniform sing sijin hanaba khanaragani haina textiles commerce and industries minister TS Bisu sina phongdokre state asi center na weber khwaida gi leiba lamni haina khanglibanina weaver singi damak ahenba sale mateng pinanaba taksingani haina so phongdoke Ministry of Textiles Government of India amasung Directorate of Handlooms and Textiles Government of Manipur anina khusamnaduna Imphal gi City Convention Center da pangtokpa ahum suba National Handloom Day gi thauram da wafamasi minister na phongdokibani thauramadu da bisojina makha tarduna matamasi global marketing gi matamnina mapalam gi investor singa khusamnaduna anau design sing pothoktuna makhoida pothok amuk thadokrabadi market hengatkane Thaurongi manung sanna lamdamasi khwaidi ki thabuk fajana tauba handloom cluster anida manasu khusinaki ba mana adu da selon lupalising yangkhai galonena sakang se yaure Companion of Handlooms and Textiles haina mingthonba larik amasu thorom aduda phongki Directorate of Handlooms and Textiles Government Manipur Handloom and Handicrafts Development Corporation gi makok thomo official sing lamdamasida leriba handloom cluster singi member sing amasung phisal non sa tawribi nupi kayana ngasige thoram aduda sakyaki
Manipurda lairiba akoigi weaver sing sina akona sariba akoigi production sing je lairiba akoigi mission school sing sig uniform akoigi college sing government gi lairiba uniform sing sista akona mandatory akoi cabinet decision mo tawka da dukan yori po sing su khadi natna to po yon biar for some apparent ki wina akoi restriction to sala kana mandatory masi si na ba hobo matam da akoi weaver sing si le sing je henna akoi economically growth awi hen gani makoi da ningjing mangjing nari ba haurat li ba entrepreneur akoi na sigi weaver ka kana taba akoi investor me am jing je akoi kana have je ai che pata je masi honorable chief minister ek la paga ai cabinet ta puthuk na bai masi memo se ma kana prepare ta kana puthuk kana masi puthuk English ma samapal ma fitra gi matungda look is policy lakpadagi India ma di ASEAN leibak sing gi marakta leiram mari sing asi yamna saungna fagal le haina Manipur gi Chief Minister Nongthom Biren Singha na phongdokre Laos National Chamber of Commerce and Industries ki mateng loinana AIBC Lao Sector amasung Indian Embassy Laona Shinduna Laos ta pangthokpa ASEAN India Partnership ki kunmangarak suba anniversary celebration da Chief Minister Biren na wafamasi phongdokibani Manipur government su angamba thak ta honaduna lambi thongi phibam fagatna bhonari maruina More town faubagi national highway si pakthok southok na bhonari Manipur amasung Myanmar gi pothok singbu yolanaba multi storage shopping complex amasu More da sana ba thabak paikatli loinana guest house border hut hangdok na bamadi More fauba railway line singba lehena ba thabak sing paikatna ba su honari haina Chief Minister na thawrama duda phongdoki Laos ki jati gi lay ama oriba dok sampa se Manipur da khagi lehau haiduna lining lai solama sungnat yamna naknaba satliba lay makal amane Manipur ki tourism festival singda saruk yaduna Laos ki miyam ga Manipur ki miyam ga naknaba mari thamba yai haina su Chief Minister Biren na phongdoki Tengnopal da leiba Tarantui Suba Sam Rifles na Nupama Lupa Koti Aniga listening yang kaima palong senpam oigadaba wall is used WY tablet piece listening yang kaima thoiga chanipan ke kona na fare farmi adudi Tengnopal district tagi Lalboi Hauke sei konipan apokpa Jamkhogin thongni faraba Lalboi asi mamangda khaw ama poraga lambi da khongna nupi amaga angang amaga loinana lakpada Assam Rifles kambu aduna thengnaki singnabadagi lalboi bu khamduna mahakna poraliba khaw adu sek tawbada wall is used WY haina khangnaba tablet sing adu yawrumbadagi thengnaki bani hairi khudakta wahang pang tawbada shamol khuldagi lamsi hawki kaubi amana pirakpani haina phongdorpadagi Tengnopal district police pau piki pau adu pirakpadagi Tengnopal district police amasung commando gi team amana Samol Khulda Lamsi Kaubinupi adu Tirubada Nanthok to Sen Krihairi. Athuba Matamda Manipurda Lairiba Hospital Masung Healthcare Center Singda Yengsin Bagalunena criteria Masung rule Naklam Daba Tengrabadi Lokapam Topa Action Chapsan Lokalagani Haina Manipur Pollution Control Board ki Siamen El Radaki Shona Sexual Thamkre Manipur Pollution Control Board na Sinuna Biomedical Waste Management and Handling Haibaski Matangda Sanjen Thong the Labor at Guest House the Pangtokiba joint preparatory meeting da Saru Yarden Wapamasi Chairman Radaki Shona Fongdokibani Mangna Makata na Haikibada Manipur the government ki Makada Salaiva Hospital Punna Sanga Kutrama Palay Masigi Manungda District Hospital Nipan CHC Tarataruk PHC Humudrani Toy PHSC Chenini Punitoy Dispensary Kunipan Lay Register Tauraba Private Hospital in Yankai Mapani Hospital Singasitagi Thorliba Amodakai Singi proper waste management Yamna Matautai Masigidamak Manipur Lenga Amasu Manipur Pollution Control Board na report Amalauduna Taufam Topa Tabak Sing Tauna Nabahonage Doctor Amasung staff Yaun Hospital Singi Occupier Singna Tiangdari Kodong Sadaba Sing Kok Nanaba Honaminabas Changi Haina Fongdoki Doctor staff amadi occupier singna punna thabak tawminadrabadi khudong sadaba sing thengnaba ngamloi maramasina attendant dagi hauraga makok thongba hospital official singna rule amasung criteria ngaktuna miyam apaba haksel gi kana ba pc haina oinam sm constituency mls oidiba Manipur Pollution Control Board ki chairman El Radaki Shona appeal tawki mifam masida medical institution singi makok thongba official sing medical officers singna saru yarduna health care gi matangda
punna khananminaki. अखोन नसीगी रूल्स नसी चलदब इनदब मदुग ऑफिसर्स हेल्थ केयर सिंग अखोन मतम मतमगी मदुगी चप चब पेनाल्टी एज पर रूल्स एज पर एक्ट अखोई खटकनी मदुगी दरकार लेबा फीडबैक पिबिराओ हेल्थ केयर यूनिट सिंग हॉस्पिटल सिंग सेंटर पुनमक अखोन रजिस्टर तौजरिबा पुनम सिंग असे अखोई अथु मतम इंस्पेक्शन म लागा अखोन कंसेंट पिबा मतम द लेरिबा महाकी क्राइटेरिया सिंग तो चप चाना लेबरा और करी प्रॉब्लम नहीं है बदो कोई तनसे कोई लागबो मतमदा मदुदा मदुगी रूल सिंग क्राइटेरिया सिंग दो मदु फुलफिलमेंट लेरमदा हॉस्पिटल सिंग मदुगी कपट थोपा एक्शन टेक मयाम लाकनी नेशनल फूड सिक्योरिटी एक्ट नफ्सागी सेंग फंगदबदगी वांगोई एसएमए कंस्टिट्युएंसी की मियामना हौरकलिबा इहौसी कंसिलक्त्रिंगैदा लेंगाक असिना मैनेबा अथॉरिटी सिंगा तानादुना मांगख्रबा सेंग पुथोकनब होनबियु हाइना नेशनलिस्ट पीपल्स पार्टी एनपीपी के जनरल सेक्रेटरी ना फोंदोरकली सिंगमेरोंग लाइबा एनपीपी के ऑफिस ता पांगथोकिबा पाउंफम अमदा पार्टी असेगी जनरल सेक्रेटरी खुराइजम लोकेन फोंदोरकपदा स्टेट असिदा नेशनल फूड सिक्योरिटी एक्ट सनब हौकिबा इंग कुमजा लिसिंग तरातरु की अप्रैल थादगी हौरका पुन्न था निपान की सेंग कार्ड होल्डर सिंगदा फंगद्रे मसीना मरम ओइरगा कंस्टिट्युएंसी असिगी मियामना पाउसी अमसुंग टेलीविजन दा पेंदब कया फोंदोकपसु थेंगनखरे लोइनना पेंद्रब मियामगी वाकत कया सु तारे इसिंग इसाउ थोकिबन मरम ओइरगा खम थेंगना वाबा हाइबदु ओइरे मियामना पेंदबदगी खोलाउ लाउदन इहौ असि कंसिलक्त्रिंगैदा अथबा मतमदा इंक्वायरी कमिटी अमा सेमदुना लेंगाक असिगी माइकैदगी मियामना थेंगनरिब खोदोंग चादबसि कोकननब होनबियु हाइनसु अपील तौखि कमिटी सेमीरगा वांगोई केंद्र मांगजिबा चेंग असी अथुब मतमदा मरी लेनबो अथॉरिटी सिंगदा मसी पुथोगनबगिदमदा अखोई पार्टी की तरफतगी एगी तरफतगी याम कन्न तक्सलबने अथुब मतमदा थोक्तबसु यारोय पुथोगनब होनगनी अदु मरी लेनबो अथॉरिटी डीसी डीएसओ लरिसिंगना अथुब मतमदसु मसीगी कनाना कराइदे लोथोकी कनाना कराइदे पुगी हाइबदु अथुब मतमदा सेंतोंगनबा अखोई पार्टी की तरफतगी सरकार की तरफतगी अखोइगा मदु खंगनबसु तौगनी खंगनबसु यारोय प्रजागिदमक्तदी आई सामक्सु मतम लेबा खिबिक्ता अरांगदुगी मथक्ता मांजिन थादना अखोइना चिकटबदा चौक थोगांग लबुने वांगोई असेंबली कंस्टिट्युएंसी की ओइना सामरो म्युनिसिपल काउंसिल की वार्ड नंबर 22/11 की मनुंग सुसलिबा नाउरेम सकप्रौदा नेशनल फूड सिक्योरिटी एक्ट मखादा सेंग येनबद केजी सुना पीद्रि हाइना मीडियादा लाइकाई असिगी मियोय खरना फोंदोरपसि अरानबने सेंग येनबद केजी वाटना येनखिबा लाइति हाइना सामरो नाउरेम सप्रौगी फेयर प्राइस शॉप की सब एजेंट सिंगना सेंगोरकले मणिपुर पुलिस क्लब पाउमी सुनबदा फेयर प्राइस शॉप की सब एजेंट की मेंबर नाउरेम उमावती नाहाइकिबदा सेंग येनबगी वाथोक असि वांगो असेंबली कंस्टिट्युएंसी खक्ता थोप नते मणिपुर की मफम कयादा सेंग फंगदी हाइबगी वाकत लाक्तुना असेंबली द फावबा खनखरबनी अदुबो वांगो असेंबली कंस्टिट्युएंसी की सामरो नाउरेम सकप्रौगी ओइनदे नफ्सागी कार्ड होल्डर सिंगदा परम सुमना सेंग येनखे असिगुंबा तंजा असिदा मियोय खरना अरानब संदोक्तुना सेंग येंदी हाइबसी एमएलए लुकोयगी मिंगसत थेनबा होनबनी हाइना लवी मखा ताना असिगुंबा थोंग अमता तौबिगनु हाइनसु अपील तौखि सामुरोंग नाउरेम जाप्रोगी नुपी खरना वांगोई केंद्र की होनेरेबल एमएलए की मिंग पल्लगा फोंदोखिबा वाफमसिंग असि लाइबक थीबने चेंग चाक थामसिंग वाटपगी वाथोक असि वांगोई केंद्र खक्की इशू नते मणिपुर की केंद्र खुदिंगमकिनी मसिगी प्रमाण हाइबबु हंदक्ता पांगथोखिबा असेंबली सेशनदा फावबा पुखटखिबने ngasi फावबदा नियम जुमना नप्सागी कार्ड पाइबा प्रजा सिंगना चेंग फंखिदबा लेते थमोय सेंगना केंद्र सिगी सेवा तौजरिबा ऑनरेबल एमएलए बु राजनीति की खुदोंचाबा लौबा पांबा मियोय खरना केंद्र सिगी प्रजा मियामदा लान्ना उहन्नबा होनबसी आइखोय खुदिंगमकी लाइबक थीबने मणिपुर स्टेट लीगल सर्विसेज अथॉरिटी सिंधुना नेशनल लोक अदालत सही से सेप्टेम्बर मापन पांथोलगने नेशनल लीगल सर्विसेज अथॉरिटी ने पिरक डायरेक्शन की मतुंग इना लमफेल पात लाइबा कोर्ट कॉम्प्लेक्स पांथोकदोरिबा थोरम असिदा पेंडिंग द लाइबा केस कया कोर्ट असिगी ममांगदा डिस्पोज तौरगने हाइना मणिपुर स्टेट लीगल सर्विसेज अथॉरिटी ना थादोरपा सेवलमन खंगलकले
August amadagi hauduna pangthokadoriba World Breastfeeding Week celebration loisinbagi thorom ama ngasi lamsangda leiba RDO gi auditorium da pangthokre. Breastfeeding Promotion Alliance of Manipur na sinduna sustaining breastfeeding together haiba thimda thorom madu pangthokibani. Thorom madu da saru yakiba Dr. Singna mamagi sangom pitakpana angangda kanaba pibadanatana mamada siyamna kanaba pibangami haina fongdoki. Masaba masa fana layan gi harabadi mama gi asoba thaudang lei saupalakpa amasung industrialization lakpana maram oiraga mama oibi singna masabu mama gi sangom pitakpagi sang hantarakpa miyamna thengnari mama gi sangom gi mahuta market ta fangba sangom powder na mahut chelakpa lamdam asida sanabi ama oshilakli masina maram oiraga mama amasu masa ani gi marakta leiriba nungsinabagi mari adu hantarakpada asoba maram amasu ohelli hainasu fongdonaki Mama oibi singna matam leba kibikta pikliba masa singbu mama gi sangom pitak piyo haina apil tauki. Tharom maduda Paswa Assembly Constituency MLA AK Mirabai, Breastfeeding Promotion Alliance of Manipur gi President Dr. N. Jitendra, RDO Lamsang Siamen W. Brazabidhu amasung medical staff kayana saruyaki. Isaun Solaba Bishnupur District Manung San Mamoirang CAC Center gi Pimum Health Minister Elzend Kumana Hakting na Satan Yangsin Kwe. Ngaski Kongsala Duda Medical Director Dr. Loken MLA P. Sarasandramadi Bishnupur CMO na Saruyaki Kongsat Asiga Marilenana Health Minister na Ishing Isaun Center Asi Tumjin Kiban Ana Laying Satabadamadi Anaba Sing the Sauna Akaiba Piri Asidagi Karda Oreba Suko Nanaba Mapamasida Atubagi Oina Major Kara Paikat Panatana Ataidi Isau Loiraga Paikat Patavani Haina Pongdoki Tungda Directorate of Health Services Zenim Samasung CMO Bishnupur Kusanaduna Nomayoba Free Medical Care Mamasopang Toki Moirang Kaida Koyol Kaitiel the MLP Sarasandragimi Makada Pang Toki Badr Health Minister Masamaksu Saru Yabagaluna Anaba Lying Balaki Mami Kayagasu Unaki Ngasigi kem maduda punna mioi lising amaga sani romda laying bagaluna na hida langta kayasu lem na yenthok namki. Kada housing sing magta naturally layu mathal chaiteng si kudak te hedang masih kada middle visit piba jadi kon magma di piyo ni jeba sida sida koina patient sing da kitang mai awawa se kitang lighten down no kitang kum do na ba sida da manam MLA tanaraga ke daito ka toraga sida da koina patient sang puta kitang do is mangai na monda se biar ke lege se koi hal yor ka meeting min toraga koi madu gi dum koi financially bisa meeting bangra the karino do toraga sungbong lagadi ka do ka ge madu yen madu gi permanent solution na to hono ga the joint discussion na toraga kamai se do ka Haukiba lisini tara mangada thokiba isauga marilena Bishnupur District ki Kombi Assembly Constituency ki manung sanba wangu sanangkhong wat number 7 ki victim oiduna hena awaba takraba imung chamagi praja singda relief compensation oina Bishnupur District ki hane deputy commissioner oiramba Hari Krishna na haukiba April ki tang kunma thoida sanction order thokraba matung anaba DC oina puraba Bobby Waikhomna ngasi hairiba order asi kaktat kibabu yanniba phongdoktuna Bishnupur DC complex da wakat khongjang sanction kre Sanction Kiba Kongjanga to the Joint Action Committee on Payment of Compensation to 100 Victim Gi Secretary H. Toman Hariba Anov Order Ama Bobby Waikhomna Tokiba Adu Sanaba Yaroi Haiki Amadi Hanagi Order Adu Sanagadabani Hainasu Fongdoki 2017 da 21st April da Tokiba Order Chanalu amasung prajagi phangpam thokpa compensation masam sa ge account ta phangalu haibasi akoi gi dabi ninga si mak koina changjin jari basi DC da akoi gi mioi chama se gi anau thokpa order si chana ba yaroi hana thokiba M Hare Krishna na thoamba order si chana halaga akoi gi phangpam thokpa praja singda haktheng na paisa je phangalu Manipura Hausa Lomi Singna Har Fangdabagi Awaba Mai Unaribasi Nini Fabagi Manungda Manipur Lomi Singda Sweden Har Fangalakani Haina Hausa Agriculture Minister Oriba B Hankaliana Fongdokre Wafama Singa Si Bishnupur District Manung Sanba Utlauda Pandit Dindayal Upadhyaya Institute of Agriculture Gi Foundation Store Yungaduna Institute Asi Hangdopagi Thoramda Ma Haikibane Ngasike Thoramaduda ex Union Minister T. Sauba Dr.
Narendra Prakash, Joint Director ICR, Professor T.S. Ratan Kumar, Director CDS Amadi, Manipur University Vice Chancellor Adya Prasad Pandisu Satyaki. Minister Hankalyana, Makha Tanhai, Manipur ki lamasi pikpagi maramna aikoi chana bapothok marangkaina puthok tabayadi haibagi pandamda hauzik hangliba institute asina laumi singa tanaduna double lamasung triple cropping tauduna hena pothok puthok ngamlagani haina su phongdoki ngasake thoromadra saru yakiba hanagi union minister ti sawban hai aikoi ki lamdamasi gi resource oiriba loktak project asi Manipur praja singna mapung fana sizinanaba lausin bagi matam oi haina su phongdoki Teleba matamda ising sawre mayok nari Sri Narendra Modi nasu pami Manipur bo yokhatpa Manipur chawkhalanba aduna khoina tanba tai madudi loktak project or project che Manipur ki lausannaba honaba jummi hai. I hope that within these 2-3 days we will be getting sufficiently, and at present also 30 trucks loads of neem coated urea are being transported from Dimapur to Infar, and I hope it will be reaching today or tomorrow. We are consulting these experts and scientists to make a strategy for doubling the farmers' production by the year 2022, and that has been achieved within 100 days of these governments. National Sports University Sagadri Basida, 100 on the same Kiba Kampopi district Lam Henjili Haiduna, Hayang August Nipan, Ayupung Tarutagi, August Mapangi, Ayupung Tarufava, Pung Kunmarigi, total shutdown, KSO Sada Hillsna, Taugani Hairi, Kampopi district Manung Sana Ladiba, Harau Telbu, Kopsan Duna, National Sports University Sagani Hariba Sibu, Yaneva Fong Doctona, KSO Sada Hills Amasung, Kampopigi, CSO Sinasar Yaduna, district headquarter, Gamfi Faida. Miam gi mifamasu pangthoki loinana mahiroi kayana saru yaduna wak infamsu pangthoki hairi Manipur University ki adult continuing education and extension da ahanba semester gi ming sanbagi entrance test laliba tangtara mapangi nung tangtara nipangi nungthil pung ama taba matamda new social science block ta pangtholagani hairi Entrance test asida saru yana bagi damak khangalaba candidate single list na laliba tang tara da thokane tang tara ma thoide gi tara te fawbada khangat pada yawraba mahiru singna department asidagi admit card lobo yagani su hairi hauj matanga swaida break ngamata lawjage Manipur madi maling tongan tongan bi ipaw singalone nei khoi break te gamna thuna hanjarake impact news bo ming ta da legi break matungda taran oksari hauj makhata pawda Saliba thasi ki tang tara maide pangthok doriba humudra suba Manipur Independence Day tharamga mari lenena post campaign pangthokre Coalition for Indigenous Rights Campaign Sirka Manipur sinuna lamdamasi ki mafam sinma thona pangthok doriba tharam asiga mari lenena Sirka Students Front na ngasida ki post campaign asi setaba hawkibane Front asi ki body ama oriba Democratic Students Alliance of Manipur Desam ki Secretary General and edition na British na Manipur bo ningkha tamalama numit asibo lamdam asigi miyamna kaufam thokte ing kumjali singma chamapani futareta British na Manipur thadok na satkhra matung India da tindringai English ngama chamapani fumapan fawadi leibak amagi chapsaba political status leijarame political status adubo ningsingbo oina thoramase mamang sahida gi pangthopa hawkibane numit asida sana konungda Manipur gi ningthau laisema sana jawbana Manipur ki firal singkhatkani numit asibo palon tawbo oina school college loisangamadi lekai da miyamna firal singkhatpiduna ning tama numit palon tawbyo haike loinana firal pamiba singna kwakaitana leiba m skill loisangdagi lawbu yagani hainasu mahakna makata na phongduki Democratic government ama form tawraga leiramba adugumba lamdam amani haibase ngasigi miyamna na honana masi ningsing hananabagi pandamda akhoi ngasigi thoromsi pangthok chabaga lonena British na Manipur thadokla matung 1947 dagina 1949 habadi Manipur ne India da punringai maratamda leiramba Manipur gi political status to maduda Manipur gi miyamsi leijagada bane habadi demand ga lonena Coalition for Indigenous Rights Campaign sarkana ngasigi kenosi thoromsi akhoi pangthokna ba khona jabani lonena Manipur gi mafam sin butungna sahi chupa leptana hariba Manipur na pre-major political status ta leina ba campaign si leptana chathara gasu lai aduga leptana sumasi hena kanjana masigi campaign jago chatha jagane
Lakadreba India gi Independence Day gi section thorang lokot po oina nga sinongalam dai pung ahum makai tab adwaida ukong sang mama lekai da thibo gi tabak sathakre operation adu SP Thawal gi miyang makhada DSP operation lusingba OC yawba Thawal commando nongpok sengmai gi OC amadi women's police constable gi apun mukot pu amana sathakibani operation adu da nupa marfu taruk amasun nupi kuntaret verify tawki nipa mipun amata tawkide operation adu ayuk pung taruk tarak padwai phawba chathaki Mito Miansa Singbo electoral roll dagi logtho u amadi constituency singda Yelomi Singh reserve thamu haina case in a sangsilib khongjang gi sarkam oina pungdong mamda level lamlai high school Bright Kere Academy lamlai amasung internal spring school English school gi mahiru singna human sen semduna release kri haina mahiru lu asigi serlamana khangalakle loinana KSA lamlong high secondary unit semduna anaw thaupuba sing khan ki bagolena khongjang asida sal yaduna minister na house da thamkiba warlo sin thabuk oina pangthok pinaba khongjang su makhatana sangsilagani hairakle sales officer in charge oriba Manipur gi ningol lieutenant Sagrakpam Bizaya Devi na ising lambi sijinaduna malem sinma thungna koigadoriba naval officer taruki manungda yauduna puari ama semgadori Makoina RVNC Indian Ocean Great Australian Bight Southern Ocean Pacific Ocean amadi Atlantic Ocean fauduna 1000 nautical mile kunmathoi hena satkadauri February thada Indian Navy gi oina sijinaba haukiba anisuba sailboat INSV Tarinida naval officer taruk asina tongduna satkani khongsit asigi matangda Bizaya Devi na mahakna malemasi apipa mapamani haina khalambani adumapu malemasi ki khwaidagi puning sumaningai oiba sarukti samudragi irol nungda lotun lei haibase khangjerakle haina su fongdoki Chief Minister na nongju mifamda electoral roll da bot hapsin kiba meto yawbara thidoknaba fongdokiba wafam tabakto ontho kadabani haina akom lup kanglei pa ki chirlamana khangalakle Nakalamaromda MOU kaya hadak marak toina ngakpigani hadak marak Manipurda mayum palabi mau kaya toina sirakpa thaudok singasi apapa khunai amagi lisat natte haina apunba Manipur kanba imaluf MKilna thadorapa seulamna khangalakli hairi bihiram singasida MKilna akanma miyeng sanglagani haina su seulosina makhatana fongdorokli lenga asigi makhada laiba school amadi college singda Isai gi waja hapiu isai gi kalakar singbu puning thawat piu haina All Manipur Music Association gi maikai dagi thamlakli Manipur Press Club ta promise munabamada association asigi secretary Aramam Ravindra Singhana hai lenga ki miyang makhada class 10 dagi class 12 forward laiba school singda music asi optional paper oiduna hangkrabasu oja leitabana maram oiraga mapung fana sathaba ngamdre college singi oinasu music ki oiba tokhaiba vocational subject hapa ngamdana leiri nakalamaromda state asigi oina tongan music college amadi university singdagi sahi khuding dagi pass tawduna lakleba music ki matik saraba kalakar kayana mapam phangdana leiri phiba masida education department madi minister na hiram masida miyeng sangbiduna state asigi mamal yamlaba kalakar singi mapmama shinbiyu hainasu Arama Ravindrana apil tawrakli Nakalamaromda hiramasiga mari lenana memorandum ama pishinduna education minister da khangan kre hainasu association asigi maikai dagi thamlakli Manipur Sarkar gi makhada leiriba Board of Secondary Education Manipur amadi Council of Higher Secondary Education adni sigi makhada leiriba school singda class 9 dagi 12 phawda music assist optional paper ama oina syllabus da yauduna leire adubu ngasi phawbadi matik chaba oja hapidri haugalakliba naharun singda music tamnanabagi khudong chaba pinanabagi dangta school singda music ki oja sing hapiu Sri Bal Mukunda Deva Music College haidana hana education department gi makhada lerambadagi art and culture department gi makhada leikraba matungda ngasidi college asigi masak asi asum sokilakna yamna pungning nungsiningai oba mawong amda leire college asi education department gi makhada thambani hena phabra Non Manipuri Singna Masing Hengalaba Assembly Constituency Singi Assembly Seat Yelomi Singh Khaktagi Oina Reserve Tauna Bamasong Electoral Roll Dagi Mitop Singi Ming Lautok Naba Case Nangasi Faba Kongjang Sangsinra Lakli
khongjang asigi matangda lengakta pikhiba waruladu athuba matamda thabak oina onthokpidrabadi KSA seksilakpa sangsilakpa khongjang khudingmakta sar yagani haina sanura lamsinglel kanglaipak CLK na thadorakpa seolamana khangalakle Senapati da chahi nauribini masa amabu ikai khunaba mangalaba matungda hatnanaba khunanamagi thawongbo Social Welfare and Cooperation Minister Nemsa Kipziana akan memongda yannya bafongdorakle Apunma Manipur hoel lalong lup ki ahanba foundation de tharom ngasi Manipur Press Club ta pangthokre tharom asiga mari lenana thang tagi lamda punsik kathoktuna laklaba sentak purel moirangthem mani amadi Saikhom Nodia Mangangda hoel lalong gi athoiba yumbirel mingthol piduna ikai khunabas utkre ngasi ki thoromaduda Naharul gi thaudang editor amasung Health Services Manipur ki medical advisor Khoirom Loya Lakpa Apunma Manipur hoel lalong lup ki president Okram Mangne Maitei Film Forum Manipur ki chairman Sanjit Sabam Mangol Jao amasung IPA ki editor Rakesh Naurem yauna miyoy kayana satyaki thang ta gi haurokpam masigi kanaba amasung thang ta na Manipuri khunai da lauriba thaudangi matangda resource person kayana su wangangki Lagleba September 13 amasung 13 Maharashtra gi Thane Mumbai da pangthokpadoriba International Open Karate Championship ta AIKKF ki India team gi mot sinduna Kyosinkai Karate Association kam Manipur gi sanaroi manga saru yargani haina seolamana khangalakle Nehru Yuva Kendra Imphal East amasung NSS coordinator Imphal East na sinduna thakai amasung na pangthokadaba Swats fortnight ki sarugam oina sangakfam oil pump dagi Pandol Semerong Dinku Road Fauba Satkiba Rally Amagalunina ISBT complex amasung Khurai Lamnong Kaithilda cleanliness drive sathakre Thoramada NY ki Imphal East ki nupa amasung nupi volunteer sama yangkai wangkai ward number 3 ki cooperative yam official singamasung NSS Imphal East district ki miyoy kayana satyaki Ministry of Youth Affairs Government of India na lebak asigi yang organization singda August amadi taramanga faba Swats Pakhwada pangthoknaba khangan khibagi matung ina ngasi state NSS officer NSS cell New Secretariat Department of Youth Affairs and Sports Government of Manipur naso rally come incentive ngapigani rally come intensive cleaning Imphal gi ISPT amasung Khurai Lamnong bazar da haudokre Swatsa Pakhoda adu da lamdam asida Laidiba Institute kayagi NSS amasung NYK gi volunteer samyang kai henmana saryaki hai Prajapita Brahmakumaris Iswarya Viswavidyalaya Manipurna Raksya Bandhan gi thorom haukiba August 3 Marwari Dharmasalada Isurba ningsingduna amade khonai asigi nungairaba punsi mahing ama semnanaba wasakalunina pangthokre matam supada nungsiba wangang afabalisat sajatna isagi hainabi ohenna bamasung nungsi sanabagi wakhalwanda pangthokiba thorom asigi manung sanna taibangi nungi oiba santi amadi nungsi sanana leiminabagi paujel su pirakli Hauzik sanabagi pau Taramdu Suba Governors Cup State Level Fencing Championship asigi ngasi Kumalampak Fencing Hall sanakiba nupi gi sabre masanada MPSC ge sanaroi ts dainana ahanba position aduga upa kyamgi ge sanaroi s hairona ani suba position takibagalna ola kongma masung upa kyamgi gi p nandine masung ts puspa anina ahum suba position taminakre men's EP gi masanada upa kyamgi ge sanaroi n Sandhiras na ahanba position Mesikol Khurai ge sanaroi S Jayantan ani suba position aduga SWC Khongman ge sanaroi A Lenin amasung MPSC sanaroi H Lem anina ahum suba position takre men's foil ge masanada MPSC ge sanaroi TS Rajesun ahanba position Mesikol Khurai ge sanaroi TS Rajin ani suba position aduga Sai RC ge sanaroi Vidyananda amasung M Punsib anina ahum suba position takre Manipur
Fencing Association gi miang makhada sathariba championship asida nupa sanaroi sama marphumari amasung nupi sanaroi sama nipu tare pun sanaroi sahum kuntrama thoina saru yari hayeng championship asigi makhata ba matching sanagani Maharashtra Kumar Ghanendrazit Memorial Super Division Football League Tournament ta Taramati Suba ta 11 Star Sporting Union Akampat Mai Pakre ngasi Khetrigao da laiba abagi sanabungda sanagi League Tournament asida nipumati Suba match ta 11 Star Sporting Union Akampat ke sanaroi El Ramis na match asigi manga suba nipumati Suba minute singda panjal ani aduga en Binod Khanana match asigi humputere Suba minute panjal amaga sanduna SSC Porompat po panjal ahum amada maiti papiki Match asi the mighty Auraba SSC Forum Party Amatanga Panjal Aduna, Site Alina Match Yakimanga Subaminate Sanki, Infal East District Football Association, Giming Makada, Tasik Tarataki Pang Topa Haukiba Lake Met Tonamela Sida, Tem Taramatan Yari Hayeng, Tonamela Sigi Sanagadaba, Nepentri Suba Lake Match Amada, USA Kurai Masung, PYA Kairang Anina, Lamba, Taunagani. Moirangthem Ibobi Memorial First Division Football League Tournament ki IYC Khetri Iril Mapan Mai Pakre ngasi Khetrigao da leiba abagi sanamuda sanakiba Football League Tournament sigi ahum suba league match amada ki IYC Khetri Iril Mapan na SWC Common Bu Panjal Manga amada mai PK match asi da Mai Pakraba ki IYC Khetri Iril Mapan gi sanaroi Muhammad Ali amasung Muhammad Sabi Ali anina Panjal ani ni sanki bukolena Muhammad Asif na Panjal amaga sanki Mighty Oraba SWC Kongman Amat Ngai Panjal Aduna El Ronaldo na match ki Nipu Suba Minita Sanki Infalis District Football Association Ime Makada Ngarangdagi Pang Tokpa Haukiba League Tournament Asi the Team Nipa na Yari Tournament Asi Hayeng Sanagada Bamari Suba League Ava Khetrigao Masung Priya Kundrapum Anina Lamba Taunaragani Third Division Football League Tournament Saru Yagada Basanuri Singda Uniform Kaya Tengbangkre Irom Maizrao Lakshmi Bazada Leiba Young Union Club na Sinduna Uniform Yantopa ki Thoramadu Club Asig Sangle la Pangthoki Lamdamasigi Mingset Purakadori Basanuri Singbo Yokat Pamasong Poni Thakot Oina Thoramadu Pangthoki Bani Uniform Yantopa ki Thoramadu da Bharatiya Janata Party Mahila Mandal Central District Secretary ke Thaupuribi M Kavita Laimana sponsor Taudan Yantopa ki Bani Thoramadu Kodongpobi Jila Parisat ki member Loitongmam Sursandra Lairenjam Maizrao Gram Pansat ki Pradhan Saugrakpam Manihar amasung Laikai Edu ki Ahalaman Kayana Saruyaki State level inter-school under 14 amasung 17 boys and girls Ashuri amasung under 14 girls amasung under 17 boys handball tournament ngasidagi Kumalnapak Sports Complex na pangthopa hokre Tournament is ngasi Kumalnapak Indo Stadium da hawdokpa ki thoram aduda Department of Youth Affairs and Sports ki Director and Pravin IAS Joint Director KS Pramoda Devi amasung L Zent Kumar ga loinena Department is ki masuk naira bami kayara sar yaki ngasidagi sanaba hawkiba handball masana asid under 17 boys ki kanglupta Manipur ki district tara amasung under 14 girls ki kanglupta na district tarita ki sanaroi sing amasung achuri ki masana dasu Manipur ki tongan ba district singda ki lakpa nupa masa amasung nupi masa sanaroi kayana ngasi tournament ani asigi hawdopu ki tharmadada saruyaki sanaroi magi kham kanba ona bakanba team spirit simayam si puduwe raga tournament si azna saruyadna tournament si koi pangthok ki when thamiba pandam tournament si tawgi pandam si maram mayam si to the fullest extent my pako in view I bring mayam thunjage mayam so tournament si the sel as a true sportsman am ki spirit ta saruyadna tournament si ena phabo in view All India Tennis Association Giming Makada Manipur Tennis Association na Sinduna Ngasidagi Lampel Patalab Officers Club ki Deco Tafta under 14 boys and girls AITA Tennis Championship Series Pangtopa Hokre
ngasi championship asing under 14 boys ki masana sengda Manipur gi B ki sagol semna Assam gi Jigyasman bo set ani sinoda Manipur gi Busan Haubamna Assam gi Harsat Borabo set ani sinoda Mizoram gi JH Lal Jorat Jelana Manipur gi Sankar Haisnambo set ani sinoda Mighty Bapi Kiboluna Manipur gi Mahesh Aribamna Tamil Nadu gi Nitin Ram SR bu set ani sinoda Mighty Bapi ki Sathariba championship asida India ki tongan set singda ki lakpa nupa masama sinupi basa sanaroi nipuni thoi nisar yari hayeng Sathariba championship asigi makhata ba matching sanagani State level inter-school under 14 amasung 17 boys and girls archery championship ngasidagi Khomalnapak sports complex da pangthokpa haukre. Championship asigi ngasi pangthokba under 14 boys ki 30 meter Indian round da Imphal East ki K Boris na point chom nipumanga fangduna ahanma position amasung district asigi sanaroi L Yuhen bana point chom nipum doi phanglaga anisuba position ta ki bogolena ahum suba position na point chom nipuma thoi phangkiba Imphal West ki ngan thoiba akoizam na taki under 14 girls ki 30 meter Indian round da Imphal East ki Setal Kumari na point som kuntrama thoi phanglaga ahanba position adu Imphal West ki H Alphabatina point som nipan phangduna ani suba taki Imphal East ki H Sandherani na point som tare phanglaga ahum suba position tabangam ki under 14 boys ki 30 amasung 20 meter Indian round ki masanada Imphal East ki K Boris na point Satruk Maftra Manga Fanglaga overall champion Oikibagalena district Asina point Lisingani Gasuna Kutramari Fanglaga team champion su Ibangam Kre. Under 14 girls ki 30 amasung 20 meter Indian round Masanadana Imphal East ki Sital Kumarina point Satruk Yankai Matoi Fanglaga overall champion Oibagalena district Asina point Lisingamaga Sanipan Barfunipan Fanglaga team champion su Oikre. Department of Youth Affairs and Sports Manipur gi Makada championship asigi hayang makata ba matching sanagani Department of Youth Affairs and Sports gi Makada state level inter school under 14 girls and under 17 boys handball championship ngasidagi Khomalnapak Indoor Stadium da chataba haukre championship asigi ngasi sanaki nupa gi ahan match da Fairjol district ki Imphal West Fairjol district na Imphal West po Panjal Tarahumdoi Nipanda, Jiribam district na Kaksing district po Panjal Nipan Tareta, Mighty Bapi Kibalunina, Thawal district na Kangpopi district po Panjal Tara Tarukta Mighty Bapi ki. Ngasidagi haukiba handball championship asigi nupiki amata ngairaba match amada Imphal West district na Jiribam district po Yamal Laksana Panjal Tara Anida Mighty Bapi bangamki. Championship asida Manipur ke tongan tongba district singdagi lakpa nupa masagi team tarama sinupi masagi team tarit na sar yari hayeng championship asigi makata ba matching sanagani Hauzi arubada moraba paumna pizari Lau singubada akhana mamiyeng sangmana set asigi set milon fangana mada chawna mating oikani haina Deputy Chief Minister Yumnam Joy Kumana Fongdokre. Imphal Municipal Council ki akoibada sasan semdani yoliba singna IMC dagi license lawdaga yonaba mahut ki minister Thonazam Siang Kumana Fongdokre. Manipur da lariba school amasung college singda iyongi pothona saba uniform season lanaba khanaragani haina minister Thongam Disu sina fongdokre Tenopal da laiba taranthil suba sam rifles na nupa ama lupa koti ani galis niya kay mapandongi oigadaba Wallace Use WITL ka kore da phagatkhre Amasung Kanglon Yuang Mada Amonakai Menis Tauramba Hospital Amasung Center Singi Matakta Sapsaba Excel Lakulagani Haina Manipur Police and Control Point Haini